Hello Manipur Taviram Libasing Taram Oksari Kurumzari Angasi Irai Numit Asigi in Equina Tamzari Bahiram se Angangsingda Yaagi Cheksin Thourang Hairi Bahiram Masini Adungangasigi Kanaga Dauriba Hiram Masigi expert in a quick studio the Lingsin Biribina Dr. Ngangbam Reenayai consultant Pedodontist ShijaCity Dental Hospital gi Dr. Sine studio the Lingsin Duna Lady Adugangasigi Thouramasi would Tabiri Basingna Koi studio the Lingsin Duna Lady expert Tagi Kangning Basing Kangbi Hobiana Bagidama Kogi studio gi telephone number 9362327078 number Amuka Hijari 9362327078 Hiriban number Asida call to Biratuna Ngasi Kanani Nabasida Yaubinabaso Hijari Ahan Makta Dr. Buki studio the Taram Noxeri. Thank you. Dr. Amana Kanagadauri Basi Angangi Ya Maruina Ya Pana Tamnabaniko Hosik being a Degihona Dugahing Saur Abba Matam Dasu Aduna Angangsingda Yaagi Cheksin Thourang si Koya Hoba Horaba Matung Koinasum Uzaba Tataruk Taret Swidagidi Adum Sang Set the Yasi Horakpase Koina Uze Swidagi Hogadana Tragasigi Mamang Adum Pokpakui Ringay Netragana Karamamatam de Gihona Yaagi Cheksin Thourang said Piket Pahoba Yaba Habitamatam. Yaagi Cheksin Thourang si Ahamba Mama Eba Hadi Miroliba Mama de Gihobayare Mana Miroling Matamda Yaze Luna Nana Amasung Yatin Jabo Iragana Men Biba Hana Matautai Masina Kamaya Togaba Matamda Mama Dagi Machada Hadi Chatkibaya Tin Jabase transmit over Ado terminology Hiragana vertical transmission Hainale Masina Machada di Karimata Kona Tungda Atumba Chab Dilataba Anapa Chab Dilataba Adubu Mamadagi transmit Taukiba Malay Adudagiti Matanga Angangsi Pugla Aba Hek Pugla Aba Matungdagi Mana Sangom with Pitakpo ere feeding Tauba Matam Asida Kahena Dum Toina 6 months Pabdi Tauba Karim Akaibelate Adubu Achotpa P Amna Tauraga Taktok Piba Nungdang Matamda Sinayam Nakana Yarise Adudagiti Matugi Matungda Ya Hek Horokpa Hobadagi around 6 months Tagina 8 months Swida Yambana Hone Adugi Matamdu the Hoba Hobadagi Akoi brush Adum Sizinabada Kashu Akaibalate brush Sizina Matamda Akoina toothpaste Judum Hapayai toothpaste Chahi Hum Hoba Matamda Akoigi Cheng Maru Amagi Chang the Hapayai Adu Yamna Pikna Aduga Chahi Hum Subadagina Chahi Taruk Subabana Akoigi Hawaii Trunk Marugi Chang the Hapayare Adudagiti Chahi Taruk Karahelakpadagiti normal Akoina Ahaloina Sizina Bagi Chang Sida Dum Hapayarani Adu brush Toba Pazana Toba toothpaste Karigumba Mama Pakara de Mokoina season of Ahangise says Yadum Hector Angangsing the season and Basu within Masida Akaiba Haze Hoi Akogi Tongana fluoride Haba element Makalama lady Masina ni Yada Yamna Toina Tin Jabada Ngakto Ise Adu Masigi fluoride amount Angang the Nahena Karahena Sizinaba Aduga Handana Karahena Angang Karahena Tana Sizinaba Handana Karyama Sizinaba Darkata Aduna Handa Yauriba fluoride ki Changsiga Angangi toothpaste Yauriba fluoride ki Changsa Karakena Banamaram Oidina Hangi Sizina Dabanahena Paina Kale. Look at Dr. Telephone Lokatring among the Maruina Angangsingda Tengnaba Yaagi Kudongsa the Banatraga Yagi Anava Singse Maruina Karam Karambasing. Quaidagi Kamanoina Hosik Uja Badako Tin Akogi Angang the Hek Pok Tangai Matung Ya Horok Pamatung within Chahi Aniki Manungda Paktak Nana Yazi Tumna Chabagi Amale Madudo Karihana Kogam Takoina early childhood caries na Sukawi Masi Akoina Chaba Takba Maruina Natragana Sango Hadi feeding practices improper Oiba Natragana Kogi hygiene maintain Pazana Taudaba Asina Ayambo Oigal Asi Yaze Yambo in a problem lace Angangsingda. Ya Maruin Tin Saba Paktak Nana Call a man local Yingiko. Caller sing hanging. Hello Jima lines of Hobungam Dredudi Hosiki Ya Tin Sabase Sagan Bagi Maram Hypetsarak Budi Pan Bicre Adu Maruina
ya tin chaba sin ni khwai chawba problem so je doctor na thambi khibado aduna maram si kari no oibe angang singi ya tin yamna sagali bagi maram tin yamna chagali se khoi gi yam anappa pot chaba khoi di sugar yawba pot aduda gi di mana toina chaganba haidi ayamana frequency high frequency henbasina tin chaba gi changse aduki matik wangkre chagano haibadi yaroi angang singda athumba poche adu hello haibiu hello manipur ni haibiu sarai phone tawjere se sampatyam la kai digi songtam iboyama iboyama thambi an makta da expert amasong kuina thengnadraba sadorendo bo thaga sari taram noksari haibiu sa koi gi angang singda koi gi ya tekpa horakpagi matam che machi sei kyamuk sai degi di ya tekpagi horakpa matam oibage aduga koi gi ya che koi gi mama pa oibisingna ya che hekta thudekpa adida khara mama pa khara expert oidabadi I gumma siam thokan ba adra masi kayimba angang singje ya che ani ong ge nomjel lakpa yawe ba thangna na adra masi ya thudekpa ya satpe matang chi parents sing na dum yumda dum practice to ya bra tawraga na masi khara mokhoi da awareness oina ba aduga koi hospital da ya che thudekpa na di khwaidigi na phabra aduga angang singda koi ya si kan kwanda yam chikpa yawe ba masi yam chikpa yawraga di koi yumda kari to biyai kai maram dagi masi angang singda ya se chiklakpa no habado the parents ju kitang ba na ba tasiramo phani tamines ko expert ge doctor hojikidu ya si pulap nomsalak pa yawe aduga ya tekpa hawrakpa matam sina karam kandagi hawrakpa no mama pa hekta tu dekpa si hekta yabra ahamba ko akhoi ya angangi ya haiba ma hangi ya haiba ma ani thonga leire ko ado ahangi ya je hauba matam je chahi taruk adwai dagi haugali adubu si exact hekta haibadi natte khara hena ngan basu yawi angang khara adai khara hena thengba angang su yawi masa mathandana angangi ya je nomakpa matam haije masana yare ya je tudek pa yare haibane adubu ya khudingi timing loinamak kenai ikhwaidagi hana ya se kelakpa matangda yamang dagi haurai audagi manung sum changjan gi adubu timing se chahi taruk tagina chahi 13 sibauda sangna laike tekani ya khudimak se adubu timing se di exact hairagumge aduga mathangda ya se yumda satpa ya bra haiba iju tho e haiba ko yumda satpa se akai bidi kaishu laite karigumba makoina phajana khangagadi adubu angang da akogi ya da yauri bise ya da mamang ya yamang gumba satpadi khara lai yumda laina tho e adubu ya gi manung thangba satpa sida di khoidi ya sida yauri bise makhong yamna yami makhong ani natraga ahum panba yauri aduna satpa matamda te hauba gumba yauragadi ka hena nungairakta mana haurakpa matamda problem lerakpa kaigino haibada moina phajana yada lauthokrabra lauthoktabra haibadu khangdabana maram oidana adagidi e thokpa haise koina professional hadi hospital da gumba tawragadi akoina tin akoidi e thokpagi changja handana ba hida hapasu yai yumda haisidi karimta hygiene phajana maintain tawdaba oibi yai adagi cross infection tawba yai yam chance lay aduna hospital la aga lauthokpasini hena phagadra na khale aduga ya yamna sikpado angang singda ngasai ya tin sabadu ga mari leinagadaba maliko ya tin saba saganbagi maram su doctor na haibadu loi ba mapung phakidre aduga pesam da biraga ya sikpagi maram singdu su yamna sikpasu yawidina tin sabada ya tin chaba se ngasai hypet hijagre athumba chaba anappa chaba masida ya sida paksilaga leiraba matumda akogi acidic oiva form ama environment ama moina create taweba ko adu tawro matungda ya se yamna koina kaiganba fragile oiba adagidi koina amotpada changbadi yam nungaiba mafa ama create tawbiba moina sembiba sembasina masina da paisalaga leiraba sina tin chaba se tin naidi horaga leibai chance laire adu laibaduna amot akai changaga leigra matungda akoina yada cheliba manungda magi chen ba lairi manungda blood vessel khara lairi adu karigumba yaukraba matungda aduga yaukraba matungda akoina phajana sengtok pi haudraba
adoi tardi mana manungda infection tawraga yam narak pa yawi natraga na makhongdi haziki ya I chelibase yawbadi nattaba adubu yawge tawraba aduga lawthokpadi ngamdraba aduda su ka hena chikpa yawe adudagi de atopa makhalamana akoi ya se cheliba blood vessel myam se infection tawrab kanda na hena magi flow blood flow ji henkal eba aduna akoina nungdang da gumba nungdang wairam gumba adugumba matamna na hena akoigi pressure ji henkalakpani na behele aduna masi hana lawthok piraga amuktang nariba manungda cheliba infection leibse lawthok piraga di na base loina phagani na call amag lokaseng hello 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 aduga doctor Angangsingda ya phattabase hojiki section Thourang local hodrena khalasi tin saba matamda su fattaba haibadu oirani dana ko tin saba bu oiro natragana ya ho ki bu khopa dagi sisina kona lakpa yaba haibadi ahal oirakanda aigi yada kari akaiba lakpa yai haibadu mang karigumba ya se men bi hautre natragana sembi hautre angang oringai matamda adu oiba taragadi ahal oiraba matungda natragana mana ya ahanga sinaba timing sida phajana chang manadana hoba alignment phajana layaktaba ya phajana adagidi akoigi jigjack naiba haigadra mafam jaga phajana laitaba crowding form tauba mayam ama lakpa yai adudagi hentoktana akoigi yagi infection kaigumba tauba yawgraba ya khazaida pomthokpa natragana khanauda gumba hara pomthokpa infection ya tin chabadagi angangi dagi adu ahangida he cross tawgraga magi ahangi hogal iba ya sida problem leibasu yawi akoigi ya tin chaganba color change tawganba magi oigadaba magi form do structure do khara adum change lakpasu yawi masi mayam se thoktanaba section lauba ina aru ina khale ya se tekadabadi watliba ko doctor adubu tin sabadagi tinna loi sathokraga yakhong bo basa giba dum uba yawe ba koina tek tabida aduga tinjin sare adagi ngasai akoina marakta khanakibadu yam ka hena sikpana ba sigumba na helakpadagi adum matam sudana tudekhiba su yawidana ko satokhiba yawi ko si akaiba lakpa yabra sumaina tawkhibasina tungda masigi tungda akaiba lakpa haise hojiki akoigi phajana changnaina houdaba yase masi oirakpana chance le adubu akoina satlaba matungda treatment tawdaba yadabadi natte treatment mayam am leire option ahambada akoigi satkraba matung matamdi watliba yaje haugadaba adu irbataragadi akoina appliance ama hapa yai space maintainer haiba natragana space regainer haiba potche masi je hapa yamna hapa da mateng yamna pangi masi sina horakadaba yadugi jaga do phajana kallaga thammeba aduna masi ma introduce yamna tawningi space maintainer haiba potche asi hapaga thambana hena phanina adu kari tawhoba yai haiba doctor hojiki ahal oirakanda lakadaba koigi khudongcha da haitare ne ya ka mari leinana sida kari tawhoba yai masi hojik aina haijagri panjagriba hojiki space maintainer se masi hapiragadi phajana thina horakadaba yasidagi hena kalhawi adudagi di magi jaga laitabadagi jaga se kalhawi adudagi hello tazare habi call am like doctor marakta ibuhon bi habi dai wafam ane katang angang masada koi tin sa ko horakpadagi yada to ko se torokana bai koi kari section thang lo pe age do kai amai tor ko angang section ya bu section thamgada ge na dagi khangin ngai te sa fani hojik doctor na suma khata biri ko ya kari section Thourang lo khat pe yai haiba do kari to hu pe yai haiba do tin sa da na basungai maruina ko first ta koina hygiene is hygiene gi matang yam hygiene dental hygiene natraga na oral hygiene haiba tare masida koina brush akwai dagi cham yam basic oiba home care yum da tawba yaba thabak se koi ki brush tawba hoba nga sai horak poklak padagi haigre ko adu ya je hek hoba dagi brush chang na ya tawbiba nomada anirak tawba ngamdraga
ꯇꯧꯔꯒꯁꯨ ꯐꯖꯅ ꯅꯣꯡꯃ ꯐꯥꯎꯗꯤ ꯇꯧꯕꯤꯕ ꯑꯗꯒꯤ ꯑꯊꯨꯝꯕ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯕ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯒꯤ ꯆꯥꯡ ꯍꯟꯊꯕ ꯃꯇꯝ ꯇꯣꯏꯅ ꯚꯣꯂ꯭ꯌꯨꯝ ꯌꯥꯝꯅ ꯆꯥꯕꯒꯤ ꯆꯥꯡꯁꯤꯁꯨ ꯍꯟꯊꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯌꯥꯇꯤꯟ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯁꯨ ꯂꯩꯀꯣ ꯌꯥꯇꯤꯟ ꯆꯥꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯚꯦꯟꯁꯟ ꯇꯧꯅꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐ꯭ꯂꯨꯔꯥꯏꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯏꯂꯤꯃꯦꯟꯁꯦ ꯍꯥꯞꯄꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯩꯈ꯭ꯔꯦ ꯖꯦꯜꯒꯤ ꯐꯣꯝꯗ ꯃꯥꯒꯤ ꯚꯥꯔꯅꯤꯁ ꯃꯍꯤꯒꯤ ꯑꯩꯈꯣꯏ ꯄꯦꯟ ꯇꯧꯅꯕꯒꯤ ꯃꯑꯣꯡꯗ ꯃꯁꯤ ꯃꯌꯥꯝꯁꯤꯁꯨ ꯄ꯭ꯔꯣꯐꯦꯁꯅꯦल ꯂꯦꯚꯦꯜꯗ ꯇꯧꯕ ꯑꯗꯨꯝ ꯌꯥꯏ ꯀꯣꯜ ꯑꯃ ꯂꯧꯈꯠꯆꯒꯦ ꯀꯣꯃꯔ ꯍꯜꯂꯣ 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 ꯇꯥꯕꯤꯕ꯭ꯔꯥ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯧꯖꯕ ꯑꯩꯍꯥꯛꯁꯤ ꯈꯥꯡꯉꯕꯣꯛ ꯁꯣꯔꯋꯥꯡ ꯄꯥꯔꯠ 1ꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯃꯟꯇ ꯍꯦꯃꯟꯇ ꯊꯝꯕꯤꯌꯨ ꯉꯁꯤꯒꯤ ꯊꯝꯕꯤꯔꯤꯕ ꯇꯣꯄꯤꯛꯁꯇꯨ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯦꯛꯁꯄꯥꯔꯠꯇꯒꯤ ꯈꯪꯖꯕꯅ ꯗꯣꯛꯇꯔ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯆꯥꯒꯗꯣꯏꯕ ꯃꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯣꯏꯒꯤ ꯕꯤꯁꯀꯨꯠꯇ ꯑꯣꯏꯔꯁꯨ ꯌꯥꯗ ꯅꯞꯄ ꯌꯥꯕ ꯄꯣꯠꯁꯛꯁꯤ ꯆꯥꯔꯨꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯉꯥꯡꯗ ꯌꯥ ꯍꯧꯔꯛꯄꯗ ꯌꯥꯝ ꯆꯥꯎꯅ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯦꯡꯅꯩꯅ ꯑꯩꯈꯣꯏ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯐꯨꯜꯂꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯥꯕ ꯂꯣꯏꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯅ ꯕ꯭ꯔꯁꯤꯡ ꯇꯧꯕꯤꯕꯅ ꯐꯕ꯭ꯔꯥ ꯃꯁꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯖꯤꯛꯇꯪ ꯍꯥꯏꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯗꯣꯛꯇꯔ ꯐꯅꯤ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯐꯦꯠ ꯄꯟꯖꯈ꯭ꯔꯦ ꯆꯥꯕꯒꯤ ꯆꯥꯡ ꯍꯟꯊꯕꯤꯕ ꯑꯗꯨꯕꯨ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯁ ꯇꯧꯕꯗꯨꯗꯤ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯒꯗꯕ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯄꯤꯖꯕꯤꯕ ꯍꯟꯖꯟ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯗꯨꯝ ꯃꯔꯛꯇ ꯆꯥꯅꯤꯡꯉꯤꯗꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯍꯥꯏꯐꯦꯠ ꯃꯇꯝꯗꯣ खितंग थुगाइबीबा फ्रीक्वेंसी तोइबगी चांस खितंग हंदाबीबा अदुगा इसिंग थकपा अदगिदी का अदुम कोइ चिन तेंथोकपीबा यामना कानाबा थबकनिको अदुम चागनो हाइबदी यादबनी फ्रीक्वेंसी खक्तंग जे हंदाबीबना फगद्राना खले माने चाबगी चांग जे खितंग हंदाबा हाइदी मतम खुदिंग मक्ता को हौजिकी सेंगतोकपई खुदुंग चाबसी सु लैरोइदबनी अदुगा डॉक्टर अमना tin saba haigedra angang ama maya je tin saraba ko adum ayambana sagalli ko sabana su oibiyai aduga section dabana su oibiyai aduga sum daidi khudong sadabagi ni khangde natragana maram amana hekto oibiyai yengthoktana sum tham abako adudi kari akaiba lakpa yai yengthoktana sum thamagadi kona yari da pomakpa hamba da lakali se ko yari da ya pom e nai chare e akogi ngauruna ba thogle e yama nam thire e adugidi चाब थकप यारक्ट्रे अदगी मरु ओइना ख्वाइदगी अंगांगदा प्रॉब्लम लेरिजे मागी ओवरऑल हेल्थ मागी हक्चांग अंगांग असिदी चावखलकदबा इनखलकदा मतमदा चानिंग थनिंगबदो फाउद्रबनिना मागी वेट ता लॉस ओइरकपा मयांग कंगधरकपा असि म्याम से प्रॉब्लम मेजर ओइना थोए अदुगा मथंगदा अखोइनी याजे सुम लायंगदबिदा थमगदी खजाइदा पोमकपसिसु यामना कमन ओइना तवे खजाइदा चैरोंग यौरकपा अदैदी खनाउदना अखोइगी ngौ यौरकपा मसिगी प्रॉब्लम जेम लाए अदुना मसि थोक्ट्रिङाइ मतमदा सेक्शन थौरांग अमसुङ दै mai masing tambada su काइरकपा मागी स्कूल की परफॉर्मेंस दसु लोइनामा कोल लोकजगे को हेलो हेलो ताजरे हैबियो Good morning, sir. I want to get a talk on a kind of key like some level giving. Good morning, Layman. Have you? I know expectation young, but see, ya, poor by the sea, and I'm going a matam cam knowing the Huna poor Hoboge. I do Masia, Bufazana, poor the Navagi, Cheksin Thourang, Carrion, Torgadia, Yata, and the other had the expectation getting it. Penny Taminasico. Ya poba hobagi matam ya poba hobai matam haise akoina di ya poba di mandori ni ko sinabagi timing sida akogi 6 dagina 13 years 13 years sibauda ya angangi yaga ahangi yaga kayino haibada akoina di haidi khangba haidi parents ina di khangba kitang haidi asimasi angangi yara masi ahangi yara haiba khandok phang khangdabado aduna ya se pori e haina khanba adubu chahi 13 sibauda di regular oina dental da chatpiraga haidi dentist amada chatpiraga magi ya sibu karamba matam da lawthokani matam chana matang chana ya se lawthokpi horaba amasung ngasagi hairiba space maintainer yagi jaga phajana kanbi horaba watlamagana khara hen expansion tauba
appliance khara su laijari ko adugumba mayam sizinabiraba adu tardi tungda yaji phajana hora oidabadagi kanbadi khara maktingame aduga doctor ya pobai matang sida angang khara di ya tude ke ya daba kun dum ujaba kaino hada ya pobaji phajai mazu ya poningi haidana ko ada khangjaningi sina ya pobasi adum mafam cha khragadi mong ta khragadi dum kari su kai daba am oibra natraga kon akai ba lakadra ya pobase hojiki angang khara da haiji hamba da chahi sima yengba darka tai ko ani shubada amana puhaningi ba yase ahan gi yara angang gi yara haiba aji simaju khangdokpa darka tare karigumba angang gi ya oirega di them naudana lauthokpana hena phai kayinda mathanda nomak jaraga lauthokpa su yai natraga na adum thambada hayeng horakadaba ahan gi yasida hena problem lakani ba ko aduga kayigumba ahan gi ya oirama ba angang gi ya natraga pori ba yase mase thamninga gandi mana phajana hygiene je phajana maintain tawbiba adagidi mana chaba thakpada khoi napsallaga tin chabe chance yam gwange ba ya anigi karaksida asi thoe adagidi kona khoidi ya saiba matamda manadaba nakan ga yet ka nakan ga nungairak tabasu ka yama yawe masegi problem yam je toina thokale aduna ne khoina poba gumba se avoid adi tawninga dana orthodontist mayam tholaktana tawri je ko aduna yamna pura akai ba hekta sina emergency treatment mak laktragasu akai ba di khara makti pi na khal pirane ko dum khara di call amal lokhat kemarks de hello hello tajare have you good morning sir good morning have you hello manipur ni have han mamang ta tension biriba doctor ko kai khumna jari lon nang asigi kambiriba topic sida ko angang si tahi ama helba phawga maya si mi khinwaina hawdaba ani humari gumadi hawraga tai si hawba ngamdaba adu masi hayeng tungda ya thengna hawbasina hayeng ya sinba kairoba matam magi matam do ta akai ba la kadra du hawdri si maram kari no sigi maram se katang sugaina doctor tapiramo phani tamina siko doctor hawji kisi chahi ama helaba fajana hawdaba ada sia thengi sina kon akai ba lakadra hawdaba maram thengna hori masida ya se akoi mi amaga mana de haijagre ko ya se hanadi yam ngan hobu yorami adubu hojik je matang yutungina khara thengna dum hobu si dum thengna jai ko ado akoina chahi akoina chronological age haiba akoina chahi da hekta yengi se si yengbi daba dental age na ko yagi aroiba horiba jida yengba yai ko ado mi khara madi dental age khara thengna hogan balai mana kaigumba ya se thengna horaba hayengwai mana sinduri ba ya se seju dum thengtak na lakani ko aduna si je kokta thambiraga mayam ga comparison tawbidana mana yamna doubt leiraga di hypet yengthokpiba amadi darka tai ko adu mi gi nebo mi kitang di khena ba ya kitang di khena ba ya aro doctor ya tin sa ba sinataba atopa dum thengna ba haiba tare ne hojik kisi maruina angang oiringai ya sin ringai da ama de ya silaba matungda ama ani ni dana ko angang sing sida maruina thengari se swaida kaipatang sarakpam thambi tin chaba nataba atopa problem sing kari atopa problem sing se khoigi ya hoba ngamdaba go maruina ya je hogi di tawraga hoba ngamaktaba khoigi yari da pomkhalakpa adudagi di khoigi nai charakpa yawi da yari da khoigi color change tarpoi yari je nganglei nei dana adui mahutta khoigi bluish color changakpa musalakpa mamjilakpa asi oiraga di yam thuna hadi yengthokpa am darka tare hoba ngamdribane ba maduni ta ise aduna kitang hangtokpiraga hoganba yaba yam laina leigre adudagi di koina ya se koi angang sing chenba khotpa yamna sanaba matam oibanina tekpa yamamang tekpa asi yam toina thokale adu thokpa se koina treatment je emergency treatment na lawe mase trauma da laaga adu masi to matamda angangi ya oiraga di yam thuna chatpiba dentist amana anakpa mada aduga treatment kari toba yai haibaduma di khangtokpa darka tai aduga mana lauthokpa yaraga na lauthokpire lauthokpa yadraga na akoigi dum thamba yaraga nam thambire aduga sigi problem se ayamba thengnai na khale ya tekanba adudagi di haugatpa ngamdaba yari mangda phumalai kola malak pamale hello tabibra hello good morning sir good morning tajare have you sir irum sir on kai ti ekon jiten sir jiten thambio
ꯁꯥꯏꯅ ꯍꯪꯅꯤꯡꯉꯤꯁꯤ ꯑꯉꯥꯡ ꯉꯁꯥꯏꯒꯤ ꯌꯥ ꯃꯦꯟꯕꯒꯤ ꯃꯇꯥꯡ ꯑꯃ ꯄꯟꯕꯤꯈꯤꯕꯗꯣ ꯍꯧꯕꯗꯒꯤꯗꯤ ꯇꯥꯖꯍꯧꯗꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯌꯥ ꯃꯦꯟꯕꯁꯦ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ 9ꯒꯨꯝꯕ ꯁꯨꯃꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯍꯤ 9ꯒꯨꯝꯕ ꯁꯨꯔꯦꯕ ꯆꯍꯤ 9-9ꯃꯨꯛ ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥ ꯍꯣꯔꯒ ꯃꯦꯟꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯗꯣꯛꯇꯔ ꯑꯗꯨ ꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯦꯛꯇꯃꯛ ꯍꯣꯔꯛꯄꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯇꯃꯛ ꯆꯪꯕ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯗꯨ ꯃꯁꯤꯕꯨ ꯃꯦꯟꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯐꯕ ꯋꯥꯠꯄꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯑꯃ ꯁꯨꯃꯥꯏꯅ ꯃꯌꯥ ꯍꯣꯕꯁꯦ ꯇꯤꯟ ꯆꯥꯔꯒ ꯍꯣꯕꯁꯦ ꯃꯦꯟꯕꯒ ꯃꯦꯟꯗꯕꯒ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯑꯃꯇꯪ ꯐꯅꯤ ꯇꯥꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛꯀꯤꯁꯦ ꯌꯥꯁꯦ ꯃꯦꯟꯈ꯭ꯔ ꯃꯇꯨꯡꯗ ꯀꯦꯜꯂꯛꯄ ꯇꯣꯏꯅ ꯀꯦꯜꯂꯛꯄ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯣꯏꯁꯟꯅꯤꯀꯣ ꯃꯦꯟꯈ꯭ꯔꯒ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯀꯦꯜꯂꯛꯑꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏ ꯃꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯈ꯭ꯔ ꯃꯇꯨꯡ ꯑꯩꯈꯣꯏ ꯌꯥꯁꯦ ꯆꯨꯝꯅ ꯃꯦꯟꯕ ꯑꯃ ꯂꯩꯔꯦ ꯌꯥ ꯃꯅꯨꯡ ꯌꯧꯅ ꯃꯈꯣꯡ ꯌꯧꯅ ꯁꯣꯛꯑꯒ ꯃꯦꯟꯕ ꯑꯅꯤ ꯁꯨꯅ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯅ ꯄꯜꯄꯦꯛꯇꯣꯃꯤ ꯍꯥꯏꯅ ꯀꯧꯏ ꯑꯗꯣ ꯃꯁꯤ ꯃꯦꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯃꯦꯟ ꯈꯛꯅ ꯂꯣꯏꯁꯟꯕ ꯅꯠꯇꯕ ꯃꯊꯛꯇ ꯀꯦꯞ ꯀ꯭ꯔꯥꯎꯟ ꯍꯥꯏꯕ ꯀꯦꯞ ꯍꯥꯏꯕ ꯑꯃ ꯎꯞꯄ ꯌꯥꯏꯀꯣ ꯁ꯭ꯇꯤꯜꯒꯤ ꯃꯆꯨ ꯑꯣꯏ ꯁ꯭ꯇꯦꯟꯂꯦꯁ ꯁ꯭ꯇꯤꯜ ꯀ꯭ꯔꯥꯎꯟ ꯍꯥꯏꯕ ꯃꯁꯤ ꯎꯞꯄꯤꯔꯒꯗꯤ ꯍꯦꯟꯅ ꯀꯨꯏꯅ ꯆꯠꯄꯅꯦꯀꯣ ꯆꯠꯄꯒꯤ ꯆꯥꯟꯁ ꯋꯥꯡꯉꯦ ꯑꯗꯨꯒ ꯆꯍꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯍꯥꯏꯗꯣ ꯑꯃꯨꯛ ꯃꯦꯟꯕꯅ ꯗꯔꯀꯥꯔ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯆꯍꯤ 9-10 ꯁꯨꯔꯛꯄ ꯍꯥꯏꯁꯤꯗꯤ ꯌꯥꯁꯦ ꯑꯗꯨꯝ ꯈꯔ ꯃꯈꯩ ꯑꯃꯗꯤ ꯁꯤꯟꯅꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯌꯧꯔꯛꯑꯕꯅꯦ ꯑꯗꯨꯅ ꯍꯦꯛꯇ ꯃꯦꯟꯁꯤꯟꯕꯤꯗ꯭ꯔꯒꯁꯨ ꯃꯦꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯧꯔꯛꯑꯕ꯭ꯔꯥ ꯌꯥꯁꯦ ꯍꯥꯟꯅꯒꯤ ꯑꯦꯛꯁꯔꯦ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯄꯤꯔꯒꯀꯣ ꯆꯦꯛ ꯇꯧꯊꯣꯛꯄꯤꯔꯒ ꯑꯃꯨꯛ ꯍꯟꯅ ꯃꯦꯟꯈꯤꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯁꯦ ꯁꯠꯇꯣꯛꯄ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯊꯣꯛꯄ ꯌꯥꯏꯕꯀꯣ ꯑꯗꯨꯒ ꯌꯥ ꯇꯤꯟ ꯆꯥꯗꯅꯕ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯏꯗꯤ ꯀꯔꯤ ꯀꯦꯌꯔ ꯂꯧꯕ ꯌꯥꯏ ꯑꯗꯨꯃ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯑꯗꯨꯝ ꯉꯁꯥꯏ ꯑꯗꯨം ꯍꯧꯕꯗꯒꯤ ꯍꯥꯏꯐꯦꯠꯇꯤ ꯄꯟꯖꯈ꯭ꯔꯦꯀꯣ ꯑꯗꯨ ꯕ꯭ꯔꯁ ꯃꯔꯨꯑꯣꯏꯅ ꯕ꯭ꯔꯁ ꯆꯥꯡ ナꯏꯅ ꯇꯧꯕꯤꯕ ꯅꯣꯡꯃꯗ 2ꯔꯛ ꯇꯧꯕꯤꯕ ꯌꯥꯔꯒꯗꯤ ꯄꯦꯔꯦꯟꯁꯀꯤ ꯃꯇꯦꯡꯗꯒꯤ ꯁꯤꯃꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯉꯥꯡꯗꯤ ꯐꯖꯅ ꯌꯥꯁꯦ ꯕ꯭ꯔꯁ ꯇꯧꯕ ꯍꯩꯖꯗ꯭ꯔꯤ ꯃꯣꯏꯅꯗꯤ ꯇꯧꯔꯦꯅ ꯍꯥꯏꯔꯒꯁꯨ ꯃꯅꯨꯡ ꯌꯧꯕ ꯃꯊꯛ ꯌꯧꯕ ꯃꯈꯣꯡꯁꯤ ꯌꯧꯒꯟꯗꯦ ꯑꯗꯨꯅ ꯄꯦꯔꯦꯟꯁꯅ ꯆꯍꯤ 9-10 ꯐꯥꯎꯗꯤ ꯌꯥꯝꯅ ꯃꯣꯏꯒꯤ ꯃꯇꯦꯡꯗꯒꯤ ꯕ꯭ꯔꯁ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄꯗ ꯑꯊꯨꯝꯕ ꯆꯥꯡꯁꯦ ꯈꯔ ꯍꯟꯊꯕꯤꯕ ꯆꯥꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯈꯔ ꯍꯟꯊꯕꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯈꯔ ꯇꯣꯏꯅ ꯊꯛꯄꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯅꯞꯄ ꯄꯣꯠ ꯀꯌꯥ ꯇꯣꯏꯅ ꯆꯥꯕꯤꯗꯕ ꯑꯗꯨꯒ ꯚꯦꯖꯤꯇꯦꯕꯜ ꯐ꯭ꯔꯨꯠꯁ ꯌꯥꯝꯅ ꯇꯣꯏꯅ ꯆꯥꯕꯤꯕ ꯁꯤꯅꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯍꯦꯟꯅ ꯃꯣꯏꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯍꯟꯕꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯗꯦꯟꯇꯦꯜ ꯆꯦꯛꯑꯞꯁꯤꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏ ꯃꯔꯨꯑꯣꯏꯕ ꯑꯃꯅꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯆꯍꯤ ꯐꯥꯔꯛꯄ ꯕꯔꯊꯗꯦ ꯑꯍꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯗꯦꯟꯇꯦꯜ ꯍꯣꯝ ꯑꯅ ꯑꯃ ꯇꯔꯃꯤꯅꯣꯂꯣꯖꯤ ꯑꯃ ꯂꯩꯔꯤꯀꯣ ꯃꯁꯤ ꯇꯔꯃꯤꯅꯣꯂꯣꯖꯤꯁꯦ ꯑꯩꯈꯣꯏꯅ ꯔꯤꯂꯦꯁꯟ ꯑꯃꯅꯦ ꯃꯥꯒꯤ ꯗꯦꯟꯇꯤꯁꯁꯤꯒ ꯃꯥꯒꯤ ꯗꯣꯛꯇꯔꯁꯤꯒ ꯗꯦꯟꯇꯤꯁꯁꯤꯒ ꯑꯅꯤꯁꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯛꯏ ꯍꯦꯛ ꯑꯉꯥꯡꯁꯤꯅ ꯌꯥ ꯍꯧꯔꯛꯄ ꯍꯧꯕꯗꯒꯤꯅ ꯃꯥꯅ ꯁꯤꯟꯒꯗꯕꯒꯤ ꯃꯇꯥꯡ ꯐꯥꯎꯕ ꯑꯗꯨꯝ ꯁꯤꯃ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯗꯣꯛꯇꯔ ꯑꯃꯒ ꯗꯦꯟꯇꯤꯁ ꯑꯃꯒ ꯑꯗꯨꯒ ꯄꯦꯔꯦꯟꯁ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯒ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯣꯏꯔꯛꯄꯒꯤ ꯃꯦꯁꯦꯖ ꯑꯃꯇꯪ ꯇꯦꯟꯇꯛꯅ ꯗꯣꯛꯇꯔ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯥꯁꯦ ꯑꯉꯥꯡꯒꯤ ꯌꯥꯁꯨ ꯃꯔꯨ ꯑꯣꯏꯗꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯍꯟꯒꯤ ꯌꯥꯗꯧꯅ ꯑꯉꯥꯡꯒꯤ ꯌꯥꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯍꯦꯛ ꯌꯥꯁꯦ ꯍꯦꯛ ꯌꯥ ꯍꯧꯔꯛꯄ ꯍꯧꯕꯗꯒꯤꯅ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟ ꯃꯦꯟꯇꯦꯅꯦꯟꯁ ꯐꯖꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯔꯒ ꯋꯤꯠ ꯄꯦꯔꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯇꯧꯕꯤꯕ ꯃꯁꯤ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯆꯝ ꯆꯝꯕ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯁꯤꯡ ꯃꯌꯥꯝꯗꯨ ꯇꯦꯛꯅꯤꯛꯇꯨ ꯐꯖꯅ ꯇꯧꯕꯤꯕ ꯄꯦꯔꯦꯟꯁꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯕꯤꯕ ꯁꯤ ꯌꯥꯝ ꯊꯣꯏꯅ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯛꯑꯞ ꯐꯖꯅ ꯇꯣꯏꯅ ꯆꯠꯄꯤꯕ ꯌꯥ ꯁꯤꯟꯕ ꯃꯇꯝꯅꯤꯅ ꯇꯨꯡꯗ ꯌꯥ ꯐꯩꯅ ꯍꯧꯔꯛꯇꯅꯕ ꯐꯖꯅ ꯍꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯒꯅꯤꯅ ꯈꯜꯂꯦ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯐꯖꯅ ꯂꯧꯈꯠꯄꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔꯕꯨ ꯊꯥꯒꯠꯆꯔꯤ